Hauzik miyamna ahing nungthil naidana Citizenship Amendment Bill pass toba yaroi haina akanba khongjang changsilliba asi thengnanaba Manipur Police na sizinariba tear gas cell singi marakta matam helaba tear gas cell sing yaure. Tom TV na phangba pawda ngarang numidang Sagolban amasung Kwakathelgi area da police na sizinnakiba tear gas cell singi marakta matam helaba tear gas cell sing yaure haiba khangba ngamkhibani. Hauzik sizinariba matam helaba tear gas cell sing adu TSU BSF Tekanpur India na savani masti anti-riot hain thai tear gas cell asigi range na meter yankai ni aduga expiry matamna haukiba chahi lisingani taramari haina thai masida hakchang da achoba amangba ama oigani haina expert singa phongdorakle expert singi mot matungina matam helaba tear gas cell gi maikhu asina hakchangi maruiba kayata moiriba heart amasung liver da sokhali haiba mamangi thodok singda khangba ngamkhre hairi masigi sumathakta matam helaba tear gas cell na karigumba hakthengna panba thoklabadi punsi chupagi mit tangba chemical burn thokpa loinana khudakta siba yabagi akiba lai hairi panba yabadi mamangda thokhiba khongjang kaya da su asigum matam helaba tear gas cell sing sizinabagi thodok kaya laikhre adubu mari leinaba authority na karigumba thabak amata lokhatpa laitri asiguma polam sing sizinaba haibasi the Resource Conservation and Recovery Act of 1976 ki matung inna aingi oiba midyengda sizinaba yade haiba wafam palli ngaglibadi asiguma matam helaba tear gas cell sing asi sizinaba leptri